Nang pung kya 상도이나? 솔직히 그 반짝이네 아니야 그 반. 아까 직 광 타부도 미신이나. 이거 다 알아. 다 감. Hầu em mà đừng bà cái gì kia hả nó về từ đây ôi thua cái hầu con nó thế nào thua con nó cái này mới nói lần gì là bằng gì Kỳ gặp đó. gì rồi Hello everyone, welcome back. Ando I give video za hudring da mayam da winjo na India ki best gaming platform ama introduce to zage sidai sa koina 70 plus games na sana ba ya doini aduga nungti gi oina prize phang ba ya doine aduga sida koina sana ba ya doi se Free Fire, Call of Duty aduga mobile games mayam ne and several tournaments sana ba ya doine aduga winjo World War games sida various tournaments mayam organized the way sidai sa koina ka bayai po bayai karagadi lak nan ba ya doine aduga sida koina first two games se adum free de sana ba ya doine ba aduga winjo da magi winjo store na yaw zage sigi winjo store sida Free Fire, Lord Mobiles aduga Minecraft sigumba game mayam te koina discount da lairaga sana ba ya doine si sana kan da koina kai kai phang ba ya ge hardi gift voucher phang ba ya hong na ko subscribe to wasu ya doine aduga game se kara kan da ko winjo wallet ta paisa se yaw doine aduga sigi paisa se am na line na withdraw to ba ya ba through Paytm or ba UPI or ba aduga bank account yam easily oina withdraw to ba ya doine mayam na kai gumba winjo je sana ning ta di id description box da link ta hapam ge changa ga download to salo aduga download to kan da lupa 50 su bonus ta phang doine aduna video se hawarsi very slowly and gently. Breathe in. Look at the laxi. Edges breathe out. Draw your neck behind. Doesn't have it. Breathe in. May relaxi. So, whatever way na is inaga. Is killing you the shandabi abis. Breathe in. May relaxi. So, whatever way na we inaga. We killing you the. Breathe in. May relaxi. So, whatever way na akan dilay na. Yoga ka na tawri ani si yoga de breathe in come in center as you breathe out pull on the book extreme left arm breathe in relax so untuk ko na rang na sabak mo na asa so ko na ko start rotating from clockwise direction 3 times breathe in anggur na tiye sebot na sebot nanggi kayak tau lagi ako'y the beer amalay beer beer khambra adu lay ako'y ako'y the beer lay aduda kiraga ay nata phammi se beer do thoibi 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 la 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 kai chat lu bener kokol now come on take 이게 냉상 얘는 뭐 자턱 도냐시 낭분게 상도이나 솔직히 허허 낭 yumda lay max pa bay don se ki kalu san ba loy kham se moli moli ko che bay ju mot may mut kre moli moli mau man na loy san ki ban sa ko che ka lo san le di wallpaper na pa loy re ba nang sa le huji ka injang haw ri bo ano na hai lang mo man ako'y ba ngon chay ne mi sina tare na du tha ba do
ꯑꯍꯤꯡꯗ ꯆꯩꯅꯦ ꯍꯥꯏꯕ ꯑꯩꯅ ꯑꯩꯈꯣꯏ ꯆꯦ ꯈ꯭ꯋꯥꯡ ꯊꯥꯕꯗꯣ ꯃꯤ ꯁꯤꯅꯤꯅ ꯑꯗꯨ ꯊꯥꯔꯦ ꯃꯊꯪ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯥꯔꯨꯗꯕꯗꯣ ꯇꯦꯛꯅꯤꯀꯦꯜ ꯏꯁꯔꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯒ ꯌꯥꯕꯅꯦ ꯍꯥꯟꯅ ꯐꯅ ꯀꯨꯏꯅ ꯌꯥꯔꯨꯗꯦꯕꯀꯣ ꯑꯩꯒꯤꯗꯤ ꯍꯧꯕꯗꯩ ꯍꯧꯅ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯏꯔꯔ ꯐꯅ ꯀꯨꯏꯅ ꯂꯩ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯦꯕꯀꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯑꯔꯩꯕꯈꯩ ꯌꯦꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤꯗꯣ ꯁꯣꯜভ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇꯕꯨꯗꯤ ꯌꯥꯔꯦ ꯑꯩꯁꯨ ꯐꯅꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯝ ꯇꯧꯕꯤꯅꯦ ꯑꯗꯨ ꯌꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯦꯅꯦꯜ ꯌꯥꯗꯕ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯌꯥꯗꯕꯒꯨꯝꯕ ꯌꯥꯎꯇꯥꯔꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯤꯀꯦꯜ ꯏꯁꯔꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯉꯣ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯋꯣ ꯑꯗꯨꯝ ꯌꯥꯝꯅ ꯇ꯭ꯔꯁꯕꯔꯗꯤ ꯑꯣꯏꯕꯅꯦꯕꯀꯣ ꯃꯥꯗꯣ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯆꯦꯅꯦꯜ ꯋꯥꯟꯅ 4000 watch hour 1000 subscriber ꯌꯧꯔꯒ ꯆꯦꯅꯦꯜ ꯌꯥꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨ ꯁꯨꯝ ꯃꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯔꯝꯕꯅꯤꯗ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯔ ꯑꯗꯣ ꯍꯧꯖꯤꯛ ꯅꯥꯎꯕ ꯅꯥꯎꯆꯥꯅ ꯌꯦꯟ ꯁꯦꯝꯃꯤ ꯑꯗꯣ ꯂꯣꯏꯔꯒ ꯑꯩꯅ ꯊꯣꯡꯒꯅꯤ ꯑꯗꯨ ꯎꯠꯀꯅꯤ ꯌꯦꯟ ꯁꯦꯝꯃꯒꯗꯣ ꯍꯥꯞꯄ ꯌꯥꯕꯅꯦ ꯑꯗꯣ ꯂꯣꯛꯗꯥꯎꯟꯅꯤꯅ ꯂꯥꯎꯅꯔꯦ ꯑꯣꯏꯅ ꯆꯥꯃꯤꯟꯅꯗ꯭ꯔꯦ ꯑꯩ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯒꯦꯅ ꯊꯣꯔꯛꯄꯅꯤꯅ ꯃꯅꯨꯡꯗ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯁꯟꯕ ꯋꯥꯔꯦꯕ ꯑꯩ ꯉꯁꯤꯅ ꯌꯦꯟ ꯊꯣꯡꯗꯣꯏꯅꯤ ꯇꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯩꯆꯤꯟꯁꯦ ꯌꯦꯡꯉꯣ ꯀꯤꯖꯩ ꯍꯥꯏꯕ ꯐꯕꯨꯗꯤ ꯐꯖꯩ ꯀꯤꯖꯩ ꯌꯥꯝꯅ ꯁꯨ ꯀꯥꯏꯗꯦ ꯅꯥꯎꯕꯤꯒꯤ ꯗꯥꯎꯁꯦ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯑꯗꯩ ꯃꯈꯨꯠꯁꯨ ꯄꯣꯛꯈ꯭ꯔꯦ ꯌꯦꯡꯒꯦ ꯕꯦꯇ꯭ꯔꯤꯁꯨ ꯂꯣꯏꯔꯦ ꯑꯩꯗꯤ ꯐꯣꯟ ꯂꯣꯏ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯃꯩꯅ ꯑꯩ ꯉꯁꯤꯅ ꯌꯦꯟ ꯊꯣꯡꯕ ꯅꯥꯟꯅ ꯅꯝꯒꯦ ꯇꯧꯔ ꯃꯩꯁꯨ ꯑꯗꯨꯅꯦ ꯑꯩ ꯊꯦꯁꯤꯁꯇꯣ ꯑꯃꯨꯛꯀ ꯂꯣꯏꯁꯟꯒꯦ ꯇꯧꯕꯅꯦ ꯃꯁꯛ ꯐꯖꯅ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯅꯥꯟꯅ ꯅꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯩ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯆꯐꯨꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯖꯪꯕ꯭ꯔꯥ ꯊꯣꯡꯕꯁꯦ ꯑꯩꯅ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯅ ꯊꯣꯡꯕꯗ ꯈ꯭ꯋꯥꯏ ꯍꯥꯎꯕꯅꯤ ꯁꯤꯗ ꯃꯍꯤ ꯍꯥꯞꯄꯁꯦ ꯀꯥꯁꯟꯗꯣꯔꯝꯅꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩ ꯍꯥꯎꯏꯀꯣ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯀꯣ ꯏꯟꯖꯥꯡꯗ ꯍꯩꯗꯧ ꯋꯥꯅꯤ ꯀꯩꯅꯣ ꯀꯝꯖꯟꯈ꯭ꯔꯅꯤ ꯃꯍꯤ ꯍꯥꯞꯄꯁꯦ ꯍꯥꯞꯄꯣ ꯄꯣꯛꯑꯦ ꯃꯩꯁꯨ ꯂꯥꯛꯇꯦ ꯆꯤꯆꯦ ꯅꯥꯎꯕꯤꯅ ꯆꯥꯅꯤꯡꯕꯅꯤꯅ ꯃꯀꯟꯁꯤꯗꯤ ꯍꯥꯞꯄꯤꯔꯛꯏꯗꯤ ꯑꯩꯅ ꯇꯪꯈꯥꯏ ꯌꯦꯟꯅꯔꯣ ꯍꯥꯏꯕꯅꯦꯕ ꯆꯐꯨꯗꯒ ꯊꯣꯡꯉꯦ ꯍꯥꯏꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯌꯦꯟꯁꯥꯡ ꯃꯅꯝꯗꯤ ꯈꯔ ꯅꯝꯕꯅꯦꯀꯣ ꯌꯦꯡꯉꯣ ꯍꯤꯡꯅ ꯊꯥꯛꯄꯒꯤ ꯍꯥꯏꯗꯤ ꯑꯗꯨꯅ ꯆꯥꯔꯦ ꯅꯪ ꯃꯐꯩ ꯂꯧꯗꯣꯏꯔꯣ ꯈꯣꯡ ꯑꯃ ꯄꯥꯏꯔꯛꯀꯦ ꯅꯪ ꯃꯐꯩ ꯄꯥꯏꯔꯛ ꯄꯣꯁ ꯇꯧꯁꯦ ꯍꯥꯎꯅꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦ ꯍꯥꯏꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯅꯦ ꯏꯕꯥꯅꯤ ꯀꯞꯀꯦ ꯇꯧꯕꯅꯤꯅ ꯆꯥꯕꯗ ꯍꯥꯎꯇꯕꯩ ꯍꯥꯎ ꯃꯀꯟ ꯆꯥꯅꯤꯡꯕ꯭ꯔ ꯅꯪ ꯃꯣꯔꯣꯛ ꯃꯦꯠꯂꯝꯃꯗꯤ ꯌꯦꯡꯉꯣ ꯏꯕꯥꯅꯤ ꯂꯥꯝꯃꯟꯕꯒꯤ ꯑꯗꯨꯝ ꯃꯀꯟꯁꯦ ꯀꯔꯝꯕꯅꯣ ꯃꯀꯟꯁꯦ ꯃꯕꯨꯛ ꯅꯪꯅ ꯆꯥꯕꯗꯨꯔꯕ ꯀꯂꯦꯖꯥ ꯅꯠꯇꯕ꯭ꯔꯥ ꯃꯦꯠꯄꯗꯣ ꯆꯥꯏꯗꯦ ꯑꯃꯗꯤ ꯆꯥꯅꯤꯡꯕ ꯃꯣꯔꯣꯛꯀ ꯇꯧꯔ ꯃꯦꯠꯄꯗꯨ ꯆꯥꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯤ ꯆꯥꯅꯤꯡꯗꯦ ꯀꯩꯗꯧ ꯄꯟꯒꯦꯗ ꯀꯂꯦꯖꯥꯁꯦ ꯌꯥꯝ ꯆꯥꯕꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯃꯦꯠꯄꯗꯣ ꯃꯀꯟ ꯃꯦꯠ ꯃꯇꯨꯝꯗ ꯆꯥꯁꯦ ꯃꯣꯏꯅ ꯁꯦꯝꯃꯒ ꯂꯩꯔꯒꯁꯦ ꯂꯥꯞꯅ ꯑꯗꯨꯝ ꯊꯝꯃꯁꯨ ꯌꯥꯏꯗꯅ ꯑꯩꯈꯣꯏ ꯀꯟꯇꯦꯟꯃꯦꯟ ꯂꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯎꯇꯕꯩ ꯅꯠꯇꯕ ꯅꯨꯡꯇꯤꯒꯤ ꯍꯋꯥꯏꯁꯦ ꯆꯥꯁꯤꯜꯂꯗꯤ ꯍꯩꯅꯔꯛꯇꯕꯗꯣ
Handa no ni mo kiji ama mo handa ikon. Kaya, Hindi ako magpapag. Same mo na. Ay, weight gain mo magkano. Handa ba? Dun thuyi ba? Kapag dun thuyi. Handa dun thuyi. ay, yung why handa. Handa ba? Ano yan? Saksato din na nung ni saksato da. Handa ba? Okay na. ꯑꯗꯨꯒ ꯍꯦꯟꯒꯠꯄꯁꯨ ꯑꯗꯨꯝ ꯋꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯑꯌꯥꯝꯕꯗ ꯀꯣꯟꯁꯇꯦꯟ ꯑꯣꯏꯕꯩ ꯇꯥꯏꯞ ꯑꯗꯨꯝ ꯇꯧꯕꯗꯣ ꯃꯔꯛ ꯑꯃ 47 ꯂꯩꯔꯝꯃꯦꯕ 47ꯗꯤ ꯐꯅꯌꯥꯝ ꯆꯥꯔꯁꯨ ꯁꯨꯡꯍꯦꯟ ꯍꯦꯟꯒꯠꯇꯕ ꯀꯪꯃꯜꯂꯁꯨ ꯊꯤꯕꯅꯤꯉꯣ. ꯈꯪꯕ꯭ꯔꯥ? ꯈꯤꯇꯪ ꯐꯤꯠ ꯑꯣꯏꯕꯅ ꯐꯖꯕ. ꯆꯒꯥ ꯉꯥꯛꯇ ꯆꯐꯨ ꯊꯣꯡꯕꯩꯔꯥ ꯑꯩꯅ ꯊꯣꯡꯉ ꯆꯒꯥ ꯌꯥꯎꯗꯦ ꯑꯩ ꯊꯣꯡꯕꯩ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦꯀꯣ. ꯅꯪ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩ. ꯏꯟꯖꯥꯡꯗ ꯑꯩꯅ ꯑꯃꯨꯛ ꯄꯣꯠ ꯆꯠꯇ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯏꯁꯤꯡ ꯈꯪꯗꯕꯩꯅꯤ. 이신기하나? 왜 왕한 게? 너 라이스 쿠커에 내리네 말 잡수 넣으면 하루 이거든. 아니 국거니 형 하. 아니 그걸 상했는데. ai ha. Nặng phải phải lời chặt thôi. Cha với video 5 cái tàu tàu mình nát ta bà. Nó chỉ video gì? Thùng mà 5 cái tàu mình bà. Được. Mày sẽ làm phải bòi. ꯑꯗꯣ ꯆꯥꯕꯁꯦ ꯐꯨꯜꯗꯗꯤ ꯅꯝꯃꯔꯣꯏꯒꯦꯕꯀꯣ ꯑꯁꯦꯡꯕ ꯆꯥꯕ ꯚꯤꯗꯤꯑꯣ ꯅꯝꯒꯗꯧꯕꯗꯤ ꯅꯠꯇꯦꯕ ꯚꯤꯗꯤꯑꯣꯗꯣ ꯐꯦꯜ ꯑꯣꯏꯗꯣꯔꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯊꯣꯡꯕꯁꯨ ꯀꯝ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯜꯂꯒ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯣꯏꯕ ꯅꯪꯁꯦ ꯅꯪꯕꯨꯗꯤ ꯑꯩ ꯉꯁꯥꯏ ꯅꯝꯖꯗꯣ ꯃꯩ ꯂꯥꯛꯇꯕ ꯍꯧꯈꯤꯒꯦ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯌꯦꯟ ꯃꯄꯨꯝ ꯑꯝꯇ ꯂꯩꯔꯒ ꯆꯥꯁꯦ ꯑꯩ ꯍꯪꯒꯦ ꯀꯟꯇꯦꯟꯃꯦꯟ ꯑꯣꯏꯔꯁꯨ ꯊꯤꯟꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯥꯅ ꯊꯝꯃꯝꯃ ꯑꯩꯈꯣꯏ ꯂꯧ ꯌꯥꯏꯅꯦ ꯑꯗꯨꯝ ꯉꯁꯥꯏ ꯑꯃ ꯂꯩꯕ ꯅꯨꯄꯥꯗꯣ ꯀꯥꯏ ꯂꯩꯒꯦ ꯍꯥꯏ ꯅꯪ ꯒꯦꯠꯇ ꯂꯩꯌꯦ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯕꯀꯣ ꯅꯠꯇꯦ ꯅꯪ ꯊꯣꯛꯂꯛꯀꯥꯟꯗ ꯀꯟꯇꯦꯟꯃꯦꯟ ꯂꯥꯛꯑꯣ ꯑꯩ ꯂꯪꯁꯤꯜꯂꯝꯃꯒꯦ ꯀꯤꯔꯕꯗꯣ ꯀꯤꯔꯤꯗꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯑꯩ ꯁ꯭ꯋꯥꯏꯗ ꯆꯠꯂꯒꯦ ꯕꯨꯗꯨꯒꯤꯗ ꯆꯥꯔꯤꯕ ꯍꯥꯏꯌꯣ ꯌꯥ ꯌꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ